कायथोलगा चार सामक पिथोकनी हाइना मिनिस्टर बिश्वजित थाजब पीखरे लाकदरब असेंबली के नोंगजुमी फमदा येलोमी कन्नडब बिल अमा पास तौनब सेम साबा हौबिरो हाइना कांग्रेस ने स्टेट गवर्नमेंट अपील तौरमी मिहाट पमसुंग रेपिस कन्बगी सनबी तौब यारोय निंगथिना थेगननुना चेनबसुंग तेराक फंगलु हाइना नुपी लुपसिंग तखिलमी अमसुंग मालोंगी ऑयल डिपोट पाकथोक साउथुनबगी दमकता लमगी मापुर सिंगे दमक पब्लिक हियरिंग अमंगसी पाकथोकरे मयाम खुरमजरी अदुमने बिरबसी इंपैक्ट न्यूज नि आई तखलमम सियाम कनन हाउजे पुंगजा सिफावगी बरबा पाउसिंग म्याम द पिजरी रूरल डेवलपमेंट पंचायती राज के मिनिस्टर थोंगाम बिश्वजितना MGNRGS की बेनिफिशियरी सिंह फंगफम थोप सेनफम स्टेट के शेयर की ओरबसु कायथोलगा चार चाम पिथोलगनी हाइना फोंदोखरे पोरमपात लेबा पंचायत भवन द पांगथोप नेशनल पंचायत डे की थौरमदा वाफम से मिनिस्टर फोंदोखिबनी थौरम अदुर अथोब मिथुंगलेन ओइखिबा बिश्वजितना मखा तारदुना MGNRGS की सेंथंग अदु हंदक सेंटर दगी खुथांग कयादा थादरपनी अदुबो हौजिक्ति बेनिफिशियरी सिंह दा डायरेक्ट ओइना यौरकलगनी पोकपगी सखंग से लोबगी अवाब मायुकनरम अदुसु पंचायत सेक्रेटरी दगी खुदक लोब यानबा ई सर्टिफिकेट अथवा मतमदा हौदोलगनी खुंगंगी साखवत थौरांगी दमक प्राइम मिनिस्टर ने स्कीम कया अम हौदोकली स्कीम सिंग असि लोकल बॉडी सिंग दा लेरिबा सिंगना पुन होनमिनरबदी साखवत लकनी हाइखी थौरम मदुदा कैनौ क्याम गय अमसुंग कंगला तोंबी की प्रधान सिंग दा थबक फजन तौबगी दमक ग्राम उदय से भारत उदय अभियान की मना खुशिनखी मणिपुर असेंबली की पार्लियामेंट्री सेक्रेटरी सिंह जिला परिषद की सिंह अध्यक्ष सिंह ग्राम पंचायत सिंह की प्रधान मेंबर सिंह मियोय कया की थौरम सरुक याखी थौरम मरी लेना लेखिद्रब महात्मा गांधी BR मेहता की अयक मितमदा लेसु कत्तुन इकायकोनम उठी भारत के प्राइम मिनिस्टर ने तोान स्कीम कानब मैम लॉन्च तौरे मोर देन 126 अखोगी कनोसिंगची लॉन्च तौबदा यावरे सी मनुंगदा IT के समथिंग अमदी याम फजबा स्कीम नातनी करम प्रधान नत्र करम जिला परिषद सिगुम बगे हाय प्रोजेक्ट सिंग लेकाय अमदा मसी पुथरे हरकादा रिच आउट तौनब करी करी होदबिलगे से आई हाना हंगे पैसा आदा पैरग लई तौबदा कोई कोई स्टेट थबो इंचिनुआने सुरक्तबा UC थरक्तबा अतोप अतोप नॉट ओनली इम्फाल इसकी दनतना स्टेट की लेवल पुनः थागद पोइमिना अतोप डिस्ट्रिक्ट सिंगना कार्यक्रम मतमदसु मसी प्रोजेक्ट से खल कार्यएबा नुमिलसिग मरी लेना पासोई ग्राम पंचायत सिंधुन स्पेशल ग्राम सभा में पांगथोखरे ग्राम उदय से भारत उदय अभियान की मखादा थौरमदु पासोई पार्ट 2 मयलेकै ग्राम पंचायत घर द पांगथोकी थौरमदु प्रधान मेंबर नतना लेकाय की मियोय कयाना सुसर याकी थौरम अदुगा मरी लेना पासो 1/6 की मेंबर W सुनीता देवी बु मथौ मसक खंगबा मेंबर मनी हाइदुना इकाय खुनबु उत्पु ओइना सेलगी मना लुपा लिसिंग मंगासु खुसिनकी बिष्णुपुर सिटी ब्लॉक की मनुंग दलैबा कैनौ ग्राम पंचायत ना स्पेशल ग्राम सभा मिफम मंगसी कैनौ थोंगखोंग कम्युनिटी हॉल पांगथोखरे थौरमदर सर याखिबा बिष्णुपुर डिस्ट्रिक्ट की BDO L मणिकांतना नोमगी पीरिब खुसुमल असि खंगना थबक तौब मथौ ताई हाइखी अमदी हान नमित चामनी थबक सुबा ngamdaba adu haujikti anoba system ama laklabanina miyamda hena khudong sahalagani haiki loinana mamangda pangthokiba gram panchayat singi competition singda kaino gram panchayat na mana lawrakiba da thagatpa su phongdoki पालोन थौरमसिग मरी लेना ग्राम पंचायत तोरवान क्षेत्र लेकाइन सिंधुन स्पेशल ग्राम सभा पांगथोखरे इम्फाल ईस्ट की मनुंग चन्ना अकामपात लेबा इपुथौ वांगपुरेल खाना चाव सांगलेल पांगथोखिबा मिफम मदुदा तोरवान क्षेत्र लेकाई ग्राम पंचायत के प्रधान लोंगजम सुनील हानगी प्रधान NK इंद्रजीत अमसुंग इबुधौ वांगपुरेल खाना चाव थौगल्लुफ की सेक्रेटरी नांदेबम जुकिंद्रो याउना माइके दोंगी मेर कयाना सर याके ngasi thoromadu ki sargam oina angang singi oina layak pagi sangdamnaba amasu pangthoki Manipur BJP nulisingba government ama lakraba matung opposition da lediba Congress party na yelomi kannabagi matangda miyeng sangba hokre lakadoriba Manipur
Legislative Assembly ki nongzumi famda yelomi kanana bill ama pass tawnana ba shem saba hawbiru haina Manipur Pradesh Congress Committee ni spokesperson oiriba Thamagin Assembly constituency ki MLA Komuksam Zoe Kishanna government ke polling singsin kre ngasi Imphal ke Congress waman da pangmi singunabada Komuksam Zoe Kishanna hai miyam na ihau lakpa laktaba thidana lakadoriba Assembly mi famda yelomi kanana bill ama puthoktuna pass tawnana ba haujitagi hauna opposition ke MLA singamadung amasung Marinaba stakeholders singa tanabiduna billama siam hopiro miyam gi aifanaba thabak ama paikat naba oirabadi Congress party na wari sanaba gi thonglaung na hangduna lei haiki joigation makha tan hai yelomi kanana bill ama pass tawba haibasi lamdamasi gi miyam gi apamani maramaduna opposition kangbuna hairakpa wani khanduna thawoidaba tawbiganu yelomi kanana bill adu pass tawraga ek oina sanadringaida Ordinance ama oina sananabasu honaba mathau tai haina joikation namakatana phongdokhi JCILPS kangbuna karigumba phibam amada karigumba natai chada phibam amadagi makoina tumina laithoke haiduna akoina tumina laithokwa chumloi leiriba MLA humbu khudimak praja gi mihut aibsidina praja gi apamba tobom thui eo horok tragadi irang togragadi akoina praja gi apamba do tawroi haragadi akoina MLA oibagi house pambagi arth leiroi aduna paliba shasan paidiba kangbuna akoi opposition congress pu athubu matamda invite to wiraga hana laikriba bill ahum madu president ascent pirak tabadu karino khaidu shamdok minaraga Manipur praja mayam gisu comment lauraga bill prepare tawraga thamlaga lakliba monsoon session asida pass tawnaba thorang tawbana asumba khongtang oigani haiduna leiriba government gi ruling party da koin appeal tawjari Nakalamuromda Congress Party dagi MLA oina mikhal da mai paklaga party asidagi resign tawduna BJP da yauriba asigi matangda hausi fawba tumina election ba si democracy bu khongauna bani asuma wayal am fangnana ba high court natraga supreme court ta chatlagani haina joikation na pawmi singda phongdoki loinana Manipur masana tabamioi amada Manipur high court ki advocate general hapkani haina thaurang libu khongphamasi handokpana afavo oigani haina su joikation na makatana ngasi pawmi sing unabadu ki khodong chaba loduna phongdoki government nasina Manipur masa amabu advocate general ki pham thuna thindokpana asumba khongthang oigani Congress party dagi mirep oiraga vote kar kharaga atopa party da yauraga disqualify hoji pawba step lokhatana thamba haibasidi lairiba lainga asina constitution thugairi haibase mase mayek sengle masida athubu matamda thabak lokhalaktragadi ekoi high court chatkani supreme court chatkani constitution gi wangmra thabak tawba mata lemna tharoi dabani haibase lairiba शासन पाइरिबा अतुगा मियामगी महु चिंबो ओना थोल इबेस्पति मोना खै खांमिना बदरकार ले Paswai Assembly constituency ki wena taramathai suba Assembly mikhal gi bot masing thibada aranba kaya tawri haibagi chingnaba leibadagi yengsinbinaba Manipur High Court ta se pishin kre atuma matamda asumaran sing khangma ngamlagani haibagi chapsaba thajaba leiri haina Paswai Assembly constituency da North India Development Party NEIDP ki mirep oikiba sapam kunjakeso allies kevana phongdukre Terada lebe NEDP gi loisang da pang thoki ba pawmi singuna bada kunjaki shona Paswai Assembly constituency gi bonma sing thiba namita Paswai amadi Konthausam Assembly constituency gi RO Daulat Khan amadi Bench Clerk Naurem Zoina aranba kaya tawri haina chief election officer da se thaduna khangan kre Hiramasagi matang da sub election officer gi maikai dagi pakum phangdabadagi ngasi Manipur High Court ta Assembly constituency asigi oina election recounting Natraga repoll taunana ba mahakna se thakibani haiki election poba ka ba haibadi thoidokti adubo counting tawbada bot masing thibada aro amadi bench clerk na tawramni ba amot pasing asi tasengna laibak thibani lan gi matung inna ain gi matung ina aro amadi bench clerk ani asigi mathakta court na subsab action lokholakani haina NEIDP na thajaba thami haina su kunjagi sona phongdoki Manipur praja punamuk to koina haijaningi se koi last di court ki wase machine aroi bhita lakwa koi CI da the deputy commissioner Imphal West ta chief executive electoral officer da koi hai bia ba taw ba tawre simba post di court na verdict pi gadamne sina koi che court ta koi ki case admit tawre
आयन की चनक कोंथांग अदुगा आयन द कोइन पीरिबा मतिक मयाय दुगा दम चप चप थाजब लै रोजिक से कोई की फेवर द पार्टिक लाकन हैबस खरनी की मनुंग दा सुसोय सोयदना कनाना लालिबनो कनाना सुमीबनो हाइबदो मदुमबदी सुसोय सोयदना अथुबद मतम द कोई दम रिजल्ट छि लाने मसे लाइबक थीबसे मसे अखोय द बुदि विक्टिम ओरे यारे रेस्तंग सगी मोइना सानेब रोल से कितंग इशियाने कितंग कलन यंग छलनिंग बचे मिहारपा मसुंग रेपिस कनबगी सनबी लमदमस्ट तव यारोय मतिक साव ऑफिसरना रेप केस के आयो ओहन बियो हाइना मणिपुर लैरिबा सिंगतम अनिग अपुन नुपी सिंगी ओइबा मिफम मंगसी पांगथोखरे कोकी वुमेन्स यूनियन मणिपुर ऑल मणिपुर मुस्लिम वुमेन डेवलपमेंट ऑर्गेनाइजेशन ख्वाइरमन कैथल लंबी माताई पोफम फमिलुम अमसुंग अतै अतोपा ऑर्गेनाइजेशन सिंग यावना ngasi कोकी इंदा मियाम की ओइबा मिफम पांगथोखी मिफम मदुद सर याकिबा वांगांगलोइ सिंगना फोंदोकनकिबदा लमदमसिद नोंग कांगदना नुपी ओइबी सिंगी मथक्ता सथरप क्राइम सिंग असिगी सबसाबा जस्टिस पुथोप मतम ओइरे नुपी ओइबी की इकाई खुनबा मांगनबदा चेनरिबा एक्यूज खुदिमक्ता फंगफम थोपा चेराक पिगदबनी मियोबगी इलिसत चतबा मियोइ सिंगबु सही सुद्री हाइदुना जुवेनाइल होमदा थमजिनबना जस्टिस पुरपंगम हौकिब एप्रिल 13 की नुमिदांग थोकिब गैंग रेफ अदुद सेनरिबा मियोइ तरेमक मतिक साब सेराक पिगदबनी सेन पाइब संग लैब मियोइ सिंगना तौनिंगबा तौबगी सनबी सोसाइटी असिना खांगदुना तुमिना लैब ngamloi हाइना फोंगदोकी ngasigi mifam aduda mioi kharana saba ko committee amasu semkhre hariba ko committee aduna kupna khanaraba matungda manipur miyam gi oiba sober rally amasu chananaba sem sare haina su fongdoki. Today we have come to a conclusion that the victims should be given justice, plus irrespective of their caste, creed and religion, we all together agreed that we'll go for rally to give justice to the victims. Actually, I would like to say all these things have happened in our state number one, according to my opinion, due to corruption. I appeal to the government or to the concerned authority to take initiative part in this and give justice to women as a whole. Amorom the April 13 gi midana thokiba gang ref ki mayok tanga sisu leptana wakan fam kaya sathari ngasi su Youth Forum for Protection of Human Rights, Social and Youth Progressive Organization, Social Youth Development Kaksing Kunau, Human Rights Forum Manipur amadi Khangbo Development amasung Student Union gi members singna kaisapat laimazam laikai mamang community hall da wakan fam sing famki wakan fam aduda tongan tongan placard kaya so sijnaki placard sing adugi manungda gender policy thamgadabani rapist na hero oina cuba uba victim na oktabi oina uba tokadabani miyam na irang haudringai asuma while sathagadabani haibana singba warul kaya yauki rapist sing farsi tawtuna halu amasung shenaba mioi sing juvenile ni hariba adu khangnanaba satisfaction taste tau satisfaction taste tawgadabani haibana singba warul singsu yauri अको युद्ध मैम पेलक्तबदगी थोरकपनि मरमदि नुमबता कांगदा नुपी आगांग मैम इंदमजान चखरगा मसिदा अहक पचराक क्या पीखिब उदे अमा अनिदगी हेना माइनर नुपीमचा अनिबु नुपा तरेना फारगा हेतम नमजान थेकिबा हाबसे यामना मिनुंसी चेंद्रबा थवंगनि मसिगी जनरिबा मियोय तरे असे फारगासु लेरे मसि अहक पचरा अमा पिहनिंगी मसी पिहनिंग बेदमक अखोय ngasi प्रोटेक्शन से तौजबने युद्ध मैमना अदुगा अमना अखो हाइजेनिंग मदि बाइकेम बेके क्या दगी हारे मदुदि नुपीमचा सिना नुदांगा थेंगबरा थोकपा से रेप की इनवाइट तौबने हाबसे याम तना हाइनरे अदि ngasi press note about थेंगनजे मदु अखो याम कंडेम तौनिंग मरम नुपी नुपा से माने मसी नुपीमचा दे हेतम मारानेते पिसली मसी अखोगी वाखन से समदुक मिदे जान आइना युद्ध सिंगजु अपील तौजनिंगी Malom the Ladiba Rail Fed Oil Depot Paktok South Topan Sokadaba Lam Singi Mapu Yauba public hearing among us Pangtokre State Social Impact Assessment Unit Amasung Directorate of Environment Government Manipur Sindana Toromadu Malom the Liba Ikai Ningtau Community Hall the Pangtoki Government Paikalakpa Policy Matung in a housing Ladiba Oil Depot si South Tokaba Yadabadagi Lam Ekar Mapalom Lausinaba Honabada Malom Tulihalamasung Malom Tuliaimagi Low in Kolkaya Sokpadagi Toromadu Pangtokibani Public hearing aduda Kunja Singh Espart Penelamasung government official Singda Masamasagi Mod Pongduk Naduna Kananaki Toromadu Sar Yakiba Directorate of Environment ki Deputy Director Suuriba Social Impact Assessment Unit ki SARS InSARS Dr. T. Brazakumana Fongdorpada Land Acquisition
Rehabilitation and Resettlement Act 2013 gi matungina government na paikalakpa chakhat thaurangda soklaba lamgi mapu singda akhanaba right ama piri right adu gi matungina oil depot sauthokna ba honabada soklaba lam singi mapu gi aroiba wakhalon kari leibagi haiba khangdokna ba thauramasi pangthokpane Egastagi matungina phangpham thopa chapsaba compensation pibata natana yamna transparency oiba mawongda thabak tharamasi sathagani loinana miyamgi apam pamdasu Manila Department da Pukatuna Kanagani Highness of Fongdoki Sokadaba Lam Singi Manungda Malum Tulihalgi Wayne Acre Tarika Dasmik Taro Aduga Malum Tuliai Magi Wayne Acre Amagadas Mariromni Hairi Hariba Mapam Singasi in Kolamasung Lofam Naktani Highness of Fongdoki Laidiba local gi issues si compulsory lerangwani land gi kanosidi issues di yamna sensitive issue nina aigi lam aigi mingda palamba atopna lawbi khiba degi han wing palamba aigi onsin toba adum issue mayam leibu yaragadi local body haidi akhoi laidiba local gi institution sing se club laibiri ba mana pai laibiri ba mayam sing mateng pangbiraga akhoi lam sigi local body akhoi pradhan gram panchayat ki level ni khangde natragana municipality ki level ni khangde si soro to biraga losen biraga internal issues losen biraga achumba valid oiraba akhoi niyom ni yaraba pata paiba mi dunang recommend to biraga phungam thok sumai phungam tho I habdo to hanbiu habi recommendation akhoi yausari Lamdamasigi Puariga Sagon and Leraklaba Combiregi Tasengba scientific Obamamingasi Iris Livigata Fish Oire Combiregi scientific Obamamingasi London Q the Labor Royal Botanic Guardian study Tominaduna confirmed to Benihina CSIR Notice Institute of Science and Technology principal scientist Dr. Ice Birkumana claim Taurakli Nakalamurom the Combire Asi Matamamada Lamdamasi the Yamna Marankaina Satpalay Ojeram Labasu Lay Makalasi Mankiba Yana Lady Hinasu Principal Scientist Asina Saxinua Tamlakli Lamfel Patalaiba CSRI Notice Institute of Science and Technology da Paumising Unabada Dr. Ice Birkumana Hai Lamdamasi da Matam Kayadagi Laisa Tabdun Laba Lunena Isai Kayada Saitakraba Yaral Pat Amadi Lamfel Pat ki Combire Asigi Matangda Tizin Watpana lay a sigit tasengba scientific oiba maming ningtina khangdana lakli lay a se in kumzali singma samapal hopamatoida India gi saknara botanist DV Defna Angiosperm plant of Manipur territory gi bulletin da Iris bakery wall haina saktaklamki adubu lay a sigi matangda tizilubada DV Def ki Iris Bakery Walasi Maming Amadi Lai Makal Asi Leramdre Dr. L. Birkumana Makataraduna Asengba Combire Iris Levigeta Fish Asi Put Ani Makai Dagina Ahum Pauba Wangi Laina Masin Tumi Mana Sumdring Sumi Lunena Laina Gilo Shelapada Angoba Masu Oi Nakalamaromda Asengba Combire Haina Miam Farm Karada Tanari Lai Makal Asidi Iris Shenguniani Lunena Lai Makalasi Aseng Combirega Yamna Chauba Kenaba Lai Haina Dr. Isbir Komana Makatana Fongdoki. Ari Combirisi Kari Magi botanical name Natraka scientific name Kari Combiri no Quina Tijanzamatamda literature survey Matuna Manipuri Hari Combirisi Koi report Karada Koi botanical survey na Fongba Videp Naga report of Matuna Moina Manipuri Koi Puariga Sagonariba Koi Combirisi Iris Bakery in a Tolamba Hitare. Adu Makata Budaquina Masi Tasena some world gi Iris ki leiriba society mayam ga communicate tomo tamda koi Iris bakery hariba pambi si maji koi gi exist of doba valid oidaba adumba maming oiramba haitare matamda Iris bakery gana kharana site tonariba or BSN ga khara report tobirimba mayam singsi koina Iris bakery habisi leitabina masi koina thisinjama tamda Iris levigata haidana hariba species oirame All Manipur DPC completed candidate of police constable male lisuni tara homdai batch na Manipur lengakna lisuni tara taruk batch ki full lauthok tringai da lisuni tara homdai batch ki hana lauthok piramu haina sirolama da appeal tawrakli 2016 ki police khan bagi mathakta 2013 batch na case ama file tawkhre hairi loinen lakliba April kuntaru ki ayupung tara mathui taba matamda nongbai bungda laiba Eastern Student Club ki community hall da 2013 batch ki candidate sing amasung guardian sing oiba mifam amasu pangthoragani so hairi Government employees sing na thabak khudimakta commitment amaga loinena daita yauna thabak tawrabadi awan masawkha purapada khumang sausingani haina mine irrigation gi parliamentary secretary awongbo ni maina phongdokre
Wafam Singasi, Minor Irrigation Department in the Lampel Pata Labor Department Sigi Complex, the Pangtopa, Parliamentary Secretary Awangbo, New Mai Wopagitorum, the Mahak Namakata, Fondo Kibani. Masiki Toromadu, the Minor Irrigation, the Principal Secretary JFC Ram Thanga, Minor Irrigation Department is Sim Engineer L. Gaurakisu Saryaki, Sim Engineer L. Gaurkisona, Minor Irrigation, Giskim Sing, Maintenance Yaudaban Akai to Yauramatamda, Praza Singna, Kangdaban, Madam Oega Department, Bulan, Ubidiba, Si Koknanaba, Maintenance, Happy Uhina Parliamentary Secretary Puning Sing Sinki, Lunena, Department Staff Sing Promotion Works are Sing Regularization Tobiduna, Hiana Mapung Faba Department, Uhen Highness Apil Tauki. Nasi akoina ama will blame torle. All the publics will blame somebody, and the officers, the government will blame somebody. Asi sitting blame asi nadi. Apa kedong may supura. Let us begin from ourselves. Isa di house. Ay di picture ba nina? Ay di tawdi. Kasi tani habdo kan biya. State asi uplift over da. Chowkat orang da nangi serup so. Chow na le ako di state asi. So ida nama. Atop state kumna advance oiba yamna santi leiba yamna develop oiba aduguma state oirakini Postal Department ki Gramin Dak Sevak employees singi matam kaktaba strike yanaba purapadagi yaithok le haina All India Gramin Dak Sevak Union Manipur Division any circle ki sirlamana khangalkle Need community na senduna thasa ki tang punito mas kolumdoi de class 12 fawa ki manung dalaiba mairu sing wain after 12 what next koba career guidance workshop ama simenong dalaiba San Anthony High School da pangthokre E-Waste Management ki matang na nimit mga nisum na satagadaba miyam da vap tahan bagi thorama mga si Senapati Dalaiba Nedit Extension Center da hawdok rehaina Directorate of Information about Relations ki Jerola mana khangalakli. Hawis matang saida break matang lauzage Manipur ma maling ki tongan ba i-pau singalo ne koi break ta yamna tuna hanjarake impact news po mek ta dalebyo. Break matung da taran oksare hawis makhata ba pau da Wabagai Assembly Constituency National Food Security Act Nafsagi Makada Miyamna Fangkham Thopa Tha Nipan Mapan gi Seng Sing Assembly Constituency Sigi MLA na Lauthok Lamle Hiram Asigi Matang da Tha Sigi Tang Kuntra Phaba gi Manungda MLA Fazur Rahim Mamadi Mahaki nominee Singna Sangdorakadabani Haina BJP Wabagai Mandal gi Maikai dagi Fongdorakli Ngasi Manipur Press Club ta Pawmi Sing Unabamada Mandala Sigi President Ilangbam Siamna Assembly Constituency Sigi Miyamna Phangpham Thopa Seng Sing Masing Suna Laukre Haibagi Serolsu CFNPD Thawal District Tagi Khangmangamle Assembly Constituency Sigi Manung Sanakak Sing Gram Panchayat Tha Mariamadi Kairak Gram Panchayat Amasung Wabagai Gram Panchayat Tha Ahum Seng Yen Kibanatana Tha Nipan Mapan gi Seng Yen Kide Tha Sigi Tang Kuntra Phawagi Manungda MLA Amasung nominee Singna Sangdorok Tabatarabadi Prime Minister Home Minister Union Home Minister amasung State asigi CF amasung PD Minister da wakal lagani hairi. MLA amasung magi makhara leiban nominee singna tana biraga April kuntra boki manung da praja singda yahundri bacheng mafam khradana thamapal phangre mafam khradana thanipan phangre hairi bacheng chingse phangan bidra bataragadi Bharat ke Prime Minister da akoi complaint tawgani loinana Union Minister Ramvilas Paswan Food Corporations of Minister da aikoi tawgani loinana state ki Food Corporation Minister da su aikoi tawgani masi phawda kanata targadi aikoi court ki mateng makhata na aikoi logjagani Ngasi Bistabur District ki oina hadak ta hangdokraba Bistabur District Mini Secretariat ki Conference Hall Manipur Pollution Control Board amasung Khadi and Village Industries ki Siamin su oriba MLA El Radha Kishwan official na hangdoktuna miyam da kushina kre Thoramada District Asu ki Deputy Commissioner M Hari Krishna loinana District Asu da laiba makok thongba official kaya su saryaki ngasi hangdopa ki thoramga mari lenana hall asida plastic pollution management ki matangda khanane ki Thoramadu da MLA Radha Kishwan haibada miyoi khudimakna Thawdang launaduna physically, mentally amasung financially mateng pangnaduna hotnaminaba asi darkar oi. Aikhogi laiba environment asi taru tanana thambada isai sadagi haugadabani haiki amadi ecotourism park ama secretariat asida athubada sekmalagani hainasu MLA Radha Kishwana lauthoki.
Lagliba May Ama International Level Day Miyamna May Day Haina Kangnariba Shinmi Singin Numit Kumalang Pakta Labor Hostel da Pantolagani Hairi. Numida Sigamari Lenana Iramdamgi Sinmi Singbo Nung Sibiu Haiba Wakalonda Voluntary Blood Donation Camp Ama ISBT Rimska Kusanaduna State Blood Cell National Health Mission Manipur sponsor Toduna Pantolagani Haina CF Amasung PD Levers Welfare Association Tadorapa Jerome the Kangalakli. More town manunda leriba mafam adugi amata ngairaba more kai thelasi amoda kai kayana pik thalle more gi tongan ba furup kaya da natana menma dagi fawba pot yon ba lakliba kai thelasi gi manungda natana mapal dasu amoda kai kaya singa sin side na lere hairiba kai thelasi nongkar hek subaga laikhom thopana pot laitholosin fawbada khudong cha da kaya mayuk nari hairi kai thelasi Gi committee nasu ningtin as sembi sabidri kaithel phamliba imai bel singna kaithel ase government athum matamda semjin bi haibu wafam thamlaki nakala moramda St. Joe's High School Moregi nakanda labor ground da paiduna thamlamba fata haudi kaya amasu Hill Tribal Council ge volunteers singna sengdokre Hill Tribal Council ge volunteers singna miyamna amoda kai sing mafam sana hundok bi hainasu appeal torkli Illegal drug trafficking, abuses, and antisocial high hiram asida miyam gi mifamama pangthokna maya ka bachinjak thingnabagi matangda tongan buwarip sing lokre mifamasi women attendance ngapigani women antecedent development organization wado na sinuna kyam gai muslim hidden ground da pangthokibani Haribi Mifamaduda Maruina, Loki Warip Singadudi, Kiamwi Muslim na Kwanba from Singda, Mayakaba Chinjak Saba, Yuan Batingba, Kanagoma Mayakaba, Nisha, Sijinaba, Kwanana Faraba, Mui Sing the Lupasam, the Gilis Manga Faba, Fine in the Tianduna, Police Sinabamasung, organizers member Singda, Sing the Rapasingi Matakta legal action, Lokot Pahaban Singba, Warip Sing Yauri. Kadana Lamasiki May Kabani Sagi Polam Sing Maru Fangna, Mutatna Papandam Nangarang, Infal Iske Uyumpokta, Kada Uyumpok Unit, Uyumpok Mahila Welfare Association, Friends Union Club, Amasung, Uyumpok Development Committee, Kusanadina, May Kabani Sagi Mayokta, Mayragi Kongchet Namasat Kre, Amonangasayok, Narcotics and Affairs of Border na Mongs Mongnel Zang Village Tagi. Jamko Zang Hauki Koba drug lalomami ama fari hari Maki Matakta na Piesna Kiesamasu Lokot Kre. Porampata Labor Sky Hospital the Nomagi over free heart Kiamama Masipang Tokre Kiamasi Manipur Heart Foundation Amasung Bismillah Unity Truska Kusanaduna Sky Group of Hospitals na Siduna Pangtopane Kiamaduda Layang Balaki Bamiu Singda Liam na ECG Blood Sugar Taste Hidak langtak yan topada natana eco scanning test tauba sing giwaina cha da kunmanga discount tauke ke madu da sar ya ke ba senior heart surgeon Dr. Keishes Kalana state asigi oina pok padangai ba angang sing dagi hauraga ahal sing yauna thamoi laina na bagi sang hengalakle India gi oina second khudingi mioi kuntrahom doi thamoi laina na duna siri saba thakpada section mamadi surubirina singba sizna dabana laina asidagi chauna ngaktopa ngamgani haiki ngasigi kem aduga punna kem aduda punna patient chama ahumna laihambagi kodong chabasu phangki mipung khuyum basing ase churbi thakpidaba amadi masai blood pressure wanghanbidaba masagi chini ge level se wanghanbidaba amadi hakjang sajen changnai tobiba amadi charoidaba chinjak sing maruina saturated fat yam yawba thau sing ase chabirjabni adum Manipur heart Tamogi Lena Naba, me Machingam Lebanina, Aquina Masi Public Ta, Pada Mayam Pumda, Hanjan Hajari, the Jackson Torang and Talo Buroga, Achumba, Kinaya Machoraba, Tabang Nai, Shore Home, Why, Haramaga, suddenly making Mapunchi Mang Bayaba, Lena Yam Lebaye, Nakawang, the Mayan, Paujin Jabani. Hayang April Kurmanga say low na Tinkraba Laluf Kanglayawal Kanalof KYKL Linkat Kibagi Kulumdois Laksuba Mapop Kumon Min Lakpada Wes Yamadi Manipur Gimiam Amasung Labdam Asigi Yawlup Singda Lup Asigi Siamin and Okena Zero Lamada Yapapausel Pirkli Luinana Lamdam Asigi Furup Singbo Asibagi Kayatagi Kanjanaba Yumpam Tuanbo Oina Puruki Saktam Ngakpagi Taudang Miyama Lobi Hainasu Pausel Lakli Inat Amadi Saktam Kansi Haibu Wafam Asida Development Su Lahensi Development Laitrabadi Saktam Ngakpangam Loi, Saktam Ngaktaba Development di Tung Koridaba Development Wegani, Saktam Ngakpaga Iroinana Development Laknana Batabak Paikasi, Saktam ga Development ka Onaroisi Hainasu, Sirwasina Makatana, Pongdorakli.
Kunsuba livestock census ta saru yagadaba master trainers amasung supervisors singi oiba ahan master level training pangthokre training program adu veterinary department sinduna palace compound laiba lamyan ba sanglel da pangthokibani training program hawdopaki thorum aduda veterinary and animal husbandry gi principal secretary L Lakher yauna department sigi makok thongba officers sing su census sigi nodal officers singna saru yaki program hawdok paloraba matungda nongthelgi matamda pangthokiba technical session da akhanghi singna sasal masing karamna thigani mamangi record gi reference karama logani haibaki matangda master trainers amasung supervisor singda khanganki Democratic Students Alliance of Manipur Desam gi humpumari laksuba donation camp ngasi pangthokre mairoi khunai amasung lebak miyam gi kathoklaba I haiba thimda cham kuntaruk suba khongjom dega marilena camp masi Rims Blood Bank ta pangthokhi State Blood Cell NHM IHBT amasung Rims na sponsor tawkiba camp adu da Desam Imphal East amasung Thawbal gi volunteers singi idan tawki camp asiga marilena Desam gi Vice President Ahibam Ananna Kongjom Lan Famda Maripaki Damakta Thawai Ponta Pikraba Athawa Singi Kongul Ngasigi Sarul Surul Singna Tung Ili Haiba Takpo in Kemasi Pangtopani Haiki. Aikoi Manipura going a blood donation Toriba Batki Idan Tobi Bamusing a sea, Chuki Matik Nemi Sang Yam Nemi, Maramaduna, Manipuri cousin Quadale Batungan Tunganba, blood donation, Aikoi blood of you, Isana Aina, Koviru de Bamana. Isana Pidiba, blood unit Amana, I have Mu Magipunsi, can get over have a say, Machina Manga Tamakanda, Mipum Kudimana, Topidactona, I Isagi, blood unit among tongue, Dan Topidakanda, I go Muikagi Punsikan Minasi Habasi, Masi Desama Tamzage. Awan poki yumlo nariba Mizoram state non kana subadagi sing kintadana yum kaya amangata thokre haukiban ini asida state asida non kana subadagi thokiba landslide singing khaib aduda yum kullom senthaduna amangata thokle Kodong Tiba Nanglaba Musing Safakadaba Mapam Singda Changjapam Logdun Lady Nong Leptana Suban Maram Oraga State Sing Asigi Southwest Garoda Isau Topaga Chap Manakre Anglo Manipur 1891 Haiba Hiramasida Nomagi Oiba Kananabaki Toramamangasi Pang Tokre Toramase International Peace and Social Advancement IPSA na Manipur University Stensulian Musuga Kusanaduna Manipur University Department of Teachers Education lecturer holder Pang Tokibani Manipur Ning Tamamang Kibaname English Machani Pan Moftrama Togi April Kuntere Puning Singduna International Peace and Social Advancement IPSA na Sai Kuding in Minasibo Dark Day Amaman Numit Haina Ning Singduna Lak Pagamarilena Ngasigi Kanaba Toromasi Pang Tokibani Manipur State Legal Service Authority High Court of Manipur gi Sentang Makhada District Legal Service Authority Sandel Okeso Homeso Trust Lamaidong Elangmum Tondon Bising Memorial Trust Yanglam Puna Kusanaduna Nomagi Oiba Ayan Gilamda Kanabaki Toromamang Maring Moirang Kom Sandel da Pang Tokri Haina Sirlamada Kangalakli Technical gi asoi ba lebadagi namba loishin ba ngam kidraba sajik thawa film production gi ahan ba film ningol sahi kuntrate ki manungda ningol sahi kuntrate ki matungda ngasida gi hauna impact tv na media partner weraga asoba thaudang lauduna digital format amuk hana namba hokre film asi producer na Rishi Hans screenplay na Y Kumarjin amasung story na laikhidraba maibam Ram Soroni El Sujakant Sarmana direction Piriba Filamasi, Lissing Masama Hundrama Panda, Isai record Taukraba Matunda, Lissing Masapal Marifuda, 35mm Silhouette Nam Hauduna, Chad Humpugi, Saruk Lotion Krabani Adabo, Technical Gaswibele Badagi, Filamasi Adamak Number Lotion Kidabani. In Kumza listening Tarahum Doida, Yafa Tony Pang Toktana, Lerek Laba, Filamasi Ta, Amaki Manunda, Number Lotionuna, released Tauba. Ngamnanaba honagani haina film asigi director El Sujakantana Fongdorakli Laimakongda laiba kanalai jadrabi amadi pikliba masu ani naukon ladibi impepi sakta ibempi sakta young guardians of Manipur na sanitary electric lama kodol tamkre Mairu sing ayamba oiduna semba young guardians of Manipur hariba organization asina ibempi saki hanagi electric ladu urubada nuaitaba phibam amada lerambadagi online gi khuthangda
fund rise miyamdagi paisa sel khaina duna hairiba letrin asi shakibani organization asina letrin asi sabada mentally amadi physically mateng panglaki bagidamakta budamapusu thagat phongdorakli Thasaki Kunithoda Akanaba Palma Fangbadagi District Police Commando Infala Westna, Siza Hospital Akwabati, Magi Satabada, KCP Noyon Group Ki, Active Kadarama Fare, Farami Adudi, Ivungo, Elias, Padava, Chay Taramanga, Lamlai, Mele Kaidagin Haide, Farabami Asida Matakta Lampel Polisna, KSama, Restart Okre. Hauzik, Nasingo Novi Sanawi Pau. Ahan Ba Paradise Union. Pungdong Mampupu Cup under 17 9A side football tournament YSS Kairang amasung MFC Moirang Kampu ani mai pakre Pupu Pungdong Mamna senduna Lamlai High School Pungdong Mam gi sanabong da ngasi sanaki ba tournament sigi ahan ba leg match amada YSS Kairang gi sanaroi Arjun Saw amasung Miami na Panjal amamam sanduna FC Hek Mapal team Ebu Panjal ahum ani da mai tiba PK tournament sigi ngasi sanaki ba ani subal lekta FTT sector amadi YMC Harauro ani na sanaki ba lek aduna match ki api ba matamda team animak na Panjal amamam sanabadak sanaduna match asi draw oike tournament sigi ngasi sanaki ba ahum subal lekta na MFC Moirang Kampu YSMC Tangkambu Panjal ani sino da mai tiba PK Saturday ba football tournament asida team kon ma thoina group mari thokna khaidok tuna saru yari hayeng tournament asigi makha tabalik match ani sanagani haina tournament asigi convener na phongdorakli Hauze arobada moroba pamna pizari NREGS ki senpham sing state ki share dagi oraba su kai tolaga sada sama pitogani haina minister research na phongdokre Lakadrib Assembly ke nongjumi famda yellow mi kanan ba bilama pass tauna ba CM Sabiro haina Congress na state government appeal tawakli Mihar pamasung rapist kan bagi sanabi tawba yaroi ning tina thiknanduna senaba sing bakakta serak angalu haina no pilu singna tansinakli Amasung malong gi oil depot pak thok south thok pada swak da balam gi mapu singi damakta public hearing ama pang thok ready